mayambu ahanbamaktada channel asigi maikaidagi taramna uksari ngasi aina mayamgidamak wari anouba ama puduna laksari wari si aigi oinadi horror story ahanba oina izabani aina wari si izaba matamda soiki lankhibi yawrabasu mayamna ngakpiu haizari aduga aina wari si izaba matamda kanamataga mari leinajade pumnamak aigi wakhaldagi sagatlaga izaba ngaktani mayamgidamak leizare yumthak aduda sanahaldu makoigi imung manung leinaba haiduna ingkolga yumga punba lamama thibani sanahal khoigi imung asi Delhi da imung manung pulap leibani Manipur da sanahal gi thabak mafam tabana maram oiraga ingkol du thibani sanahal du kanagumba amaga phone da wari sanari sanahal lamdubu khanglabone nangbo nupa aduna sir aikoina leiriba mafam adudagi khara satlaga lam amadi leiri adu sarna pambiragadi hayeng hekta satlaga yenglasi sanahal hoi hoi madu yenglurasi masi hairaga makhoini phone du thamnakhri imungdagi sanahalgi nupi memsa adu sa glass ma pairaga thorai memsa makoiba kari hainaragi lamdubu leire haibro masi hairaga cha adu sanahal da pi sanahal namuk khumlei ibol khoina leiriba mafam adudagi khara satlaga amadi leire hai madu hayeng aina satlaga yengluragi leibada nungaigadra haibadu memsa phare phare leibu leiradi ibol khoina leiriba lamdubu kari lamne haiba sanahal moidubu lamsang haigum tawbani ne aisu kawgre farese nang posai ga do loisilabro memsa loisilabani lamdu phangnadi hekta satpa yana ba haina makoini su imung da sangkhri makoi imung asi hojiki oinadi barada leibani lamdu phangdri phawbagidi numit adu su haukhri mathangi numini sanahal adu ngarang haina kiba matung inna ibohol khoida laklami ibohol khoigi yumdani ibohol na hairi sir aina hariba mafam adudi leibada nungaigani haina su khanjei aduga mamalsu yamdi aigi motadi maduna pharani haina khanjei sanahal aigidi yarene do mafam dubu haipetang chatlusidana haidi nungaitedana haipetang yengthoktragadi ibohol hoi sir hojik hekta chatlurasi sanahal amadi ibohol du sanahal na leiduriba lamdu tamna satkhri yamna lapa mafam di oidabanina makhoini mafam du yori makhoini gari tagi kumtharakli sanahal sira nangna haibado ibohol hoi mane sar hekta sanglaga yenglurasi masi hairaga makhoini yumudu tamna sanglei yumudu yamna sawbadi natti mathon ani sai ibohol na gate adu hanglaga sanglei makhoina gate adu hek kansilakpaga amakpa yawduna ngalamba atiya adu kadomdagino khangodi amuba nongpuba lesiltana pik thankhri makhoini imungda sanglaktuna yumudu leibada nungaigadra nungairodra haiduna ka kuding sangduna yengli makha thangba ka khaktamak yenglamli matak thangba kadi yenglamdri makhoini yumadugi mapudugasu paisa nungsasu yanari nomaijing numitta hongjilasi haina su khanari hayeng hongni haiba numitni memsana hairaklami makhoiba aidi yumdu laitin hana khoiramaga satningi ko aidi sanahal mama nang suba hojik matamsida laitin kaina matang aduda sanahal gi manau nupa jitna mu hairi iteima hojik matamda laitin ga amata laitrabani ko jit kiloina bi sanjana namu hairi da karigino na khoina laitin da su yamna thaja bidri sibu jit hojik matamse yamna chaukhotlabani ko laitin ga amata laitrabani sanjana adu tallaba male handakti khumlakidri numit adu su haukhri sanahal khoigi imungda ngasi irang langli salamdaigi sanahal na hairi hei noibu sak ising du ngana loisiluko masi hairaga sanahal du makhoigi baragi mapu dugi auto du waina bahaina laklam yumbu dugi yumdani sanahal o yamba yamba leibi bro yumbu nupa adu mapalda thorai nupa aduna ibungo nakhoi chatlage haibra sanahal hoi yamba nanaw aikhoi amuk chatserage adu yamba huren pungani aduaida oina satpa tari yambagi auto asi ngahaktang waiba yagadra nupa aduna yani huren inaw nupa ga hek chatminaruro sanahal adudi yam nungaijari yamba sanahal khoisu sak ising chathoklaga awat apa yengli ngahaki matungdadi pungani khara henjilakli makhoisu chatnaba tawri auto du su laktuna makhoigi potsai thangatli makhoigi imung pulap yumududa yori makhoigi potsai singdu phajana mafam sana thamli makhoina thabak oirakpa matamdadi numit taramdagi numitna mayumda sangkhraga ngali tawba matamdu oiramli memsana sak thongna ba haiduna chakhumda sangkhri ranjana du bathroom da irujaba sangkhri ranjana na irujaba loiduna misel mamang da leplaga masam taithukli
ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯤꯉꯩꯗ ꯇꯨꯡꯗ ꯀꯅꯥꯅꯣꯃ ꯐꯠ ꯂꯥꯎꯅ ꯁꯝꯃꯒ ꯆꯠꯈꯤꯕꯗꯧꯅ ꯇꯧꯈꯤ꯫ ꯔꯟꯖꯅꯥꯁꯨ ꯋꯥꯈꯜ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯖꯤꯟꯗ꯭ꯔꯤ꯫ ꯔꯟꯖꯅꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯩ꯫ ꯔꯟꯖꯅꯥ, ꯏꯆꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯎꯒꯦ? ꯃꯦꯝꯆꯥ, ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯦ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ꯫ ꯔꯟꯖꯅꯥ, ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯒꯤ ꯀꯥꯗ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯃꯦꯝꯆꯥ, ꯍꯣꯏ ꯍꯣꯏ ꯆꯪꯉꯨꯔꯣ꯫ ꯃꯦꯝꯆꯥꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯟꯖꯅꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛꯈꯨꯝꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯑꯣꯠꯇ ꯑꯣꯠꯂꯤ꯫ ꯃꯦꯝꯆꯥ, ꯔꯟꯖꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ? ꯀꯩꯅꯣ ꯅꯪꯅ ꯊꯤꯔꯤꯗꯨꯕꯨ? ꯔꯟꯖꯅꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯨ ꯐꯪꯂꯕ ꯃꯥꯜꯂꯤ꯫ ꯃꯈꯨꯠꯇ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯊꯣꯛꯈꯤ꯫ ꯃꯦꯝꯆꯥ ꯑꯗꯨ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯃꯦꯝꯆꯥꯅ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯗꯨꯕꯨ? ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯋꯥ ꯍꯪꯕꯗꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯃꯅꯥꯒ ꯄꯪꯂꯕ ꯖꯥꯠꯂꯣ ꯁꯤꯕꯣ? ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕꯗꯨ ꯃꯈꯥ ꯆꯠꯊꯩ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯏ꯫ ꯃꯦꯝꯆꯥ, ꯔꯟꯖꯅꯥ, ꯔꯟꯖꯅꯥ, ꯑꯣ ꯔꯟꯖꯅꯥ꯫ ꯔꯟꯖꯅꯥ, ꯏꯆꯦ ꯇꯥꯔꯦ ꯇꯥꯔꯦ ꯂꯥꯛꯑꯒꯦ꯫ ꯃꯦꯝꯆꯥ, ꯆꯥꯛ ꯂꯣꯏꯔꯤ, ꯅꯇꯩꯗꯨꯁꯨ ꯀꯧꯔꯛꯑꯣ, ꯏꯕꯨꯡꯉꯣꯗꯨꯁꯨ꯫ ꯔꯟꯖꯅꯥ, ꯍꯣꯏ ꯍꯣꯏ ꯏꯆꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯅꯔꯤ꯫ ꯔꯟꯖꯅꯥꯒ ꯃꯦꯝꯆꯥꯒꯅ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯣꯛꯂꯤ꯫ ꯊꯤꯕꯁꯨ ꯂꯣꯏꯔꯗꯨꯅ ꯇꯦꯕꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯄꯨꯂꯞ ꯐꯝꯂꯔꯤ꯫ ꯃꯦꯝꯆꯥꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯔꯟꯖꯅꯥ, ꯅꯪꯅ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ? ꯔꯟꯖꯅꯥ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯂꯩ꯫ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯂꯩꯅ꯫ ꯃꯦꯝꯆꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ꯫ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯥꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯨ ꯂꯣꯏꯔꯤ꯫ ꯃꯦꯝꯆꯥ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅ ꯌꯥꯝ ꯀꯟꯅ ꯃꯪꯂꯤ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯃꯪꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃ ꯃꯍꯥꯛꯀꯤ ꯁꯒꯜꯗ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯃꯦꯝꯆꯥꯗꯨ ꯈꯪꯄ꯭ꯔꯦꯠ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜ ꯑꯣꯏꯔꯝꯂꯤ꯫ ꯁꯅꯥꯍꯜ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ? ꯋꯥꯔꯝꯂꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗ꯫ ꯃꯦꯝꯆꯥ, ꯋꯥꯗꯦꯗ ꯂꯣꯏꯔꯦꯗ ꯑꯩꯁꯨ꯫ ꯃꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯦꯝꯆꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯦꯝꯆꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯕꯥꯠꯔꯨꯝ ꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯕꯥꯠꯔꯨꯝꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯦꯝꯆꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟꯗꯨ ꯏꯇꯠ ꯇꯠ, ꯃꯉꯛ ꯁꯝꯗꯁꯨ ꯊꯧꯔꯤꯅ ꯌꯥꯟꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯉꯛꯇꯨ ꯃꯨꯅ ꯈꯥꯝꯂꯒ ꯂꯩ꯫ ꯃꯦꯝꯆꯥ ꯄꯥꯈꯠꯇꯨꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯁꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯦꯝꯆꯥ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯪꯂꯒ ꯂꯩꯔꯤ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ? ꯃꯪꯂꯤꯉꯩ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛ ꯆꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯤ꯫ ꯃꯦꯝꯆꯥꯗꯨ ꯀꯤꯅ ꯀꯤꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯂꯛꯏ꯫ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯃꯦꯝꯆꯥꯅ ꯔꯟꯖꯅꯥꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯊꯟꯇ ꯃꯈꯨꯠꯇ ꯄꯪꯂꯦꯟꯗ ꯂꯦꯟꯖꯗꯨꯅ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥ! ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜꯅ ꯍꯥꯏꯔꯤ꯫ ꯃꯦꯝꯆꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯦꯝꯆꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯃꯈꯣꯏꯕꯥ꯫ ꯃꯪꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯌꯥꯝꯅ ꯃꯪꯉꯦ꯫ ꯁꯅꯥꯍꯜꯅ ꯃꯦꯝꯆꯥꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯁꯅꯥꯍꯜ, ꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯀꯨ ꯃꯪꯅꯤ꯫ ꯅꯪꯅ ꯄꯥꯡꯈꯟꯗ ꯈꯟꯖꯤꯟꯕꯒꯤꯅꯤ꯫ ꯄꯨꯡꯁꯨ ꯊꯦꯡꯂꯦ, ꯇꯨꯝꯊꯅꯕ ꯇꯧꯔꯣꯁꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯃꯦꯝꯆꯥꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥ ꯂꯣꯟꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜꯒꯤ ꯆꯥ ꯀꯞ ꯑꯃ ꯄꯨꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯆꯥꯗꯨ ꯄꯤꯔꯛꯏ꯫ ꯃꯦꯝꯆꯥ, ꯃꯈꯣꯏꯕꯥ ꯆꯥ ꯁꯤꯗ ꯂꯩꯔꯤ꯫ ꯁꯅꯥꯍꯜ, ꯑꯣ ꯊꯝꯃꯣ ꯑꯗꯨꯗ꯫ ꯆꯥꯗꯨ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯦꯝꯆꯥ, ꯃꯈꯣꯏꯕꯥ ꯊꯕꯛꯇꯤ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯆꯠꯄꯤꯕ ꯇꯥꯔꯒꯦ? ꯁꯅꯥꯍꯜ, ꯍꯥꯡꯆꯤꯠꯇꯒꯤ ꯆꯠꯄ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗ ꯀꯣꯟ ꯑꯃ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯦꯝꯆꯥꯗꯨ ꯄꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯔꯟꯖꯅꯥꯅ ꯆꯥ ꯍꯩꯒꯦ ꯇꯧꯕꯗ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯑꯣꯏꯔꯝꯂꯤ꯫ ꯃꯦꯝꯆꯥꯅ, ꯏꯁ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯨꯔꯦꯗꯅ꯫ ꯔꯟꯖꯅꯥ, ꯈꯨꯠꯁꯦ ꯑꯩꯅ ꯉꯁꯥꯏ ꯏꯔꯨꯖꯕꯗ ꯀꯗꯥꯏꯗꯅꯣꯃ ꯌꯩꯁꯤꯟꯈ꯭ꯔꯕ, ꯑꯗꯨꯗꯒꯤ ꯈꯨꯠꯁꯦ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯆꯥ ꯍꯩꯕꯗꯨ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯗ ꯒ꯭ꯂꯥꯁꯇꯨ ꯇꯥꯈꯤꯕꯅꯤ ꯏꯆꯦ꯫ ꯃꯦꯝꯆꯥ, ꯑꯣ ꯐꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯏꯅꯥꯎ, ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯃꯊꯛꯇ ꯄꯣꯠꯆꯩ ꯈꯔ ꯂꯣꯏꯁꯤꯜꯂꯨꯁꯤ ꯌꯥꯕ꯭ꯔꯣ? ꯑꯉꯥꯡ ꯑꯅꯤꯗꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯍꯥꯏꯔꯤꯕꯁꯤ ꯔꯟꯖꯅꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯔꯟꯖꯅꯥ, ꯌꯥꯕ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯏꯆꯦꯁꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯂꯣꯏꯁꯤꯜꯂꯁꯦ ꯏꯆꯦ꯫ ꯑꯗꯨ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫
ꯆꯥꯛꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯔꯤ ꯃꯦꯝꯆꯥ ꯔꯟꯖꯅꯥ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ ꯔꯟꯖꯅꯥ ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯁꯤ ꯉꯟꯁꯨ ꯉꯜꯂꯤ ꯑꯗꯣ ꯏꯆꯦ ꯑꯩꯗꯤ ꯁꯤꯒꯤ ꯌꯨꯝꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯀꯌꯥ ꯍꯩꯅꯕ ꯋꯥꯠꯂꯦ ꯃꯦꯝꯆꯥ ꯌꯨꯝ ꯑꯅꯧꯕ ꯑꯣꯏꯕꯒꯤꯅꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯂꯩꯔ ꯂꯩꯔ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯗ ꯆꯥꯛꯁꯨ ꯆꯥꯈꯤꯔꯣꯏꯗꯕꯅꯤ나 ꯌꯨꯝ ꯃꯊꯛꯇꯣ ꯁꯦꯡꯅꯕ ꯇꯧꯔꯁꯤ ꯂꯥꯛꯎ ꯃꯈꯣꯏꯅꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯀꯥꯔꯛꯂꯤ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯒ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ ꯑꯋꯥꯠꯄ ꯈꯔ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯎꯄꯨ ꯑꯃ ꯊꯦꯡꯅꯔꯛꯏ ꯔꯟꯖꯅꯥꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯏ ꯃꯦꯝꯆꯥꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯟꯖꯥꯅꯤ ꯔꯟꯖꯅꯥ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯊꯦꯡꯅꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯔꯟꯖꯅꯥ ꯑꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯀꯅꯥꯅꯣ ꯑꯁꯤꯅ ꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤ ꯑꯣꯏꯔꯝꯂꯅꯤꯗ ꯃꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯒꯤ ꯗꯁꯕꯤꯟ ꯑꯗꯨꯗ ꯐꯣꯇꯣꯗꯨ ꯊꯥꯗꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯎꯄꯨꯗꯨ ꯂꯣꯏꯁꯤꯜꯂꯤ ꯎꯄꯨꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯙꯤ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯔꯟꯖꯅꯥꯅ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯔꯟꯖꯅꯥꯅ ꯂꯥꯏꯙꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯅꯦꯛ ꯑꯗꯨꯗ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯊꯣꯛꯂꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ ꯔꯟꯖꯅꯥ ꯑꯗꯨ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯨꯟꯗꯣꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯗꯁꯕꯤꯟ ꯑꯗꯨꯗꯒꯤ ꯇꯥꯞ ꯈꯨꯟꯒꯠꯂꯛꯏ ꯑꯗꯨꯒ ꯎꯄꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯒ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯧꯊꯣꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯤ ꯔꯟꯖꯅꯥ ꯃꯁꯥꯃꯛꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯗꯦ ꯐꯣꯇꯣ ꯑꯗꯨ ꯊꯝꯂꯝꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯒ ꯃꯊꯟꯇ ꯃꯁꯝꯗꯨ ꯄꯪꯐꯣꯏꯗ ꯐꯣꯏꯗꯠꯆꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯖꯤꯠꯇꯨ ꯃꯇꯨꯡꯗ ꯇꯞꯅ ꯆꯪꯂꯛꯂꯒ ꯔꯟꯖꯅꯥꯔꯣꯝꯗ ꯌꯦꯡꯂꯛꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯇꯨꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯔꯟꯖꯅꯥꯗꯨ ꯖꯤꯠꯇ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯖꯤꯠ ꯃꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯍꯥꯛ ꯃꯆꯦ ꯈꯣꯏ ꯇꯥꯅꯕ ꯂꯥꯎꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯈꯜ ꯐꯥꯊꯖꯩ ꯖꯤꯠꯇꯨ ꯔꯟꯖꯅꯥꯗ ꯇꯞꯅ ꯀꯧꯔꯤ ꯔꯟꯖꯅꯥ ꯅꯪ ꯀꯩꯗꯧꯔꯒꯦꯅꯦ ꯔꯟꯖꯅꯥ ꯑꯗꯨ ꯀꯔꯤꯕꯇ ꯈꯨꯝꯂꯛꯇꯦ ꯔꯟꯖꯅꯥ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯐꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯂꯒ ꯐꯃꯨꯡꯗ ꯇꯨꯝꯈ꯭ꯔꯦ ꯖꯤꯠ ꯏꯉꯛ ꯉꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯕ ꯅꯠꯇꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯁꯟꯗꯦꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤꯅꯤꯗꯨ ꯃꯆꯥ 2 ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥ 2ꯗꯨ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯔꯤ ꯁꯅꯥꯍꯜ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦꯍꯦ ꯅꯆꯥꯁꯤꯡꯁꯤ ꯂꯥꯛꯂꯦꯅꯦꯍꯦ ꯃꯦꯝꯆꯥꯒ ꯔꯟꯖꯅꯥꯒꯗꯨ ꯍꯔꯥꯎꯅ ꯊꯣꯔꯛꯂꯒ ꯃꯆꯥꯁꯤꯡꯗꯨ ꯃꯩꯁꯨ ꯑꯣꯛꯊꯣꯛꯄꯤꯔꯤ ꯃꯦꯝꯆꯥ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯅꯈꯣꯏꯒꯤ ꯀꯥꯁꯦ ꯃꯊꯛꯇꯅꯤꯀꯣ ꯀꯥꯔꯣ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯁꯨꯔꯗꯨ ꯃꯊꯛꯇ ꯀꯥꯔꯛꯂꯤ ꯄꯨꯟꯁꯤꯕꯒ ꯁꯨꯔꯒꯁꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯄꯨꯟꯁꯤꯕꯅ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯁꯨꯔꯅ ꯔꯟꯖꯅꯥꯒꯤ ꯃꯆꯥꯅꯤ ꯃꯈꯣꯏꯅꯤ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯖꯩ ꯃꯈꯣꯏꯅꯤ ꯀꯥ ꯌꯧꯔꯗꯨꯅ ꯗ꯭ꯔꯦꯁ ꯀꯩꯀꯩꯁꯨ ꯂꯣꯏꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯑꯍꯥꯟꯕꯒꯤ ꯀꯥꯗꯨꯗ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯁꯨꯔꯒꯤꯅ ꯄꯨꯟꯁꯤꯕꯒꯤ ꯀꯥ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯨꯔ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯊꯛꯇ ꯀꯥꯔꯛꯂꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯁꯨꯔꯒꯤ ꯀꯥꯗꯅꯤ ꯁꯨꯔꯗꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯀꯟꯅ ꯁꯦꯝꯂꯤ ꯇꯥꯂꯛ ꯑꯗꯨꯗ ꯕꯥꯠꯔꯨꯝ ꯔꯣꯝꯗꯒꯤ ꯏꯁꯤꯡ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯁꯨꯔ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯁꯨꯔ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯂꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯁꯥꯋꯔ ꯑꯗꯨ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯔꯗꯨ ꯍꯥꯏꯐꯦꯠ ꯉꯛꯅ ꯑꯩꯕꯨ ꯉꯁꯥꯏ ꯁꯥꯋꯔꯁꯦ ꯊꯥꯔꯝꯕ꯭ꯔꯅꯤ ꯑꯁꯤ ꯈꯜꯂꯒ ꯁꯥꯋꯔ ꯑꯗꯨ ꯃꯨꯊꯠꯈ꯭ꯔꯤ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯤ ꯃꯪꯒ ꯇꯥꯏꯕꯪꯒ ꯐꯥꯎꯅꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯒꯝ ꯊꯤꯜꯂꯛꯏ ꯁꯨꯔꯗꯨ ꯃꯃꯤꯠꯇꯨ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯗꯗꯥ ꯑꯣꯏꯔꯖꯥꯠꯂꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯁꯨꯔ ꯗꯗꯥꯔꯣ ꯊꯤꯜꯂꯝꯕ ꯊꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯁꯨꯔ ꯀꯔꯤ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯒꯦ ꯇꯧꯕꯒ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯨꯔꯗꯨ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯁꯨꯔꯗꯨ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯁꯨꯔꯗꯤ ꯀꯤꯔꯞ ꯇꯧꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯁꯨꯔꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯩ ꯑꯣꯏꯔꯖꯥꯠꯂꯥ ꯃꯗꯨ ꯈꯟꯅ ꯁꯨꯔ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯇꯨꯝꯊꯅꯕ ꯇꯧꯔꯤ ꯁꯨꯔꯗꯨ ꯍꯟꯗꯛꯇꯤ ꯏꯁꯩ ꯑꯏꯪꯕ ꯑꯃ ꯊꯥꯗꯨꯅ ꯊꯝꯂꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝ ꯃꯦꯝꯆꯥꯒ ꯔꯟꯖꯅꯥꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯤ
ꯃꯊꯛꯇꯒꯤ ꯁꯨꯔꯒ ꯄꯨꯟꯁꯤꯕꯒꯁꯨ ꯀꯨꯝꯊꯔꯛꯏ ꯄꯨꯟꯁꯤꯕ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯃꯦꯝꯆꯥ ꯑꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯂꯣꯏꯗꯨꯔꯦ ꯂꯥꯝꯃꯕꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯨꯔꯅ ꯑꯃꯨꯛ ꯈꯨꯝꯂꯩ ꯏꯃꯥ ꯂꯥꯝꯗ꯭ꯔꯤꯗ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯦꯝꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯁꯨꯔ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯕꯨꯠꯀ ꯂꯩꯕ꯭ꯔꯣ ꯃꯦꯝꯆꯥꯗꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯁꯨꯔ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯇꯝꯅꯔꯛꯏꯅꯦ ꯔꯟꯖꯅꯥ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯃꯦꯝꯆꯥꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯆꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗꯁꯨ ꯈꯔꯗꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯇꯣꯝꯕ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯏꯎꯁꯦ ꯇ꯭ꯔꯦꯅꯔꯒꯤ ꯇꯥꯏꯞꯇ ꯐꯕꯅꯤꯅ ꯕꯨꯠꯀꯥꯁꯦ ꯑꯃꯠꯇ ꯆꯪꯕ ꯉꯝꯄꯣꯟꯇꯦ ꯕꯨꯠꯇꯨꯁꯨ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯀꯣꯏꯒꯗ꯭ꯔꯥꯅ ꯄꯥꯈꯠꯇꯅ ꯇꯝꯅꯕꯀ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯌꯥꯝꯕꯗꯗꯤ ꯑꯗꯨꯅꯅꯤ ꯕꯨꯠꯅ ꯅꯉꯣꯟꯗ ꯇꯝꯅꯕꯤꯔꯛꯂꯤꯕꯁꯦ ꯁꯨꯔ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯥꯆꯧ ꯅꯣꯏꯗ ꯊꯦꯡꯅꯔꯒ ꯈꯪꯒꯗꯕꯅꯤ ꯇ꯭ꯔꯦꯅꯔꯒ ꯄꯨꯝꯆꯥꯏ ꯆꯥꯏꯅꯤ ꯃꯔꯛꯇꯨꯗ ꯁꯅꯥꯍꯜꯁꯨ ꯆꯪꯂꯛꯏ ꯁꯅꯥꯍꯜ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯆꯥꯛꯇꯣ ꯂꯣꯏꯗ꯭ꯔꯤꯕꯣꯅꯦꯍꯦ ꯃꯇꯝꯁꯦ ꯌꯧꯔꯦ ꯃꯦꯝꯆꯥ ꯂꯣꯏꯔꯦ ꯊꯤꯔꯛꯂꯣꯔꯥ ꯃꯣꯏ ꯄꯥꯕꯨꯡ ꯁꯅꯥꯍꯜ ꯍꯣꯏ ꯊꯤꯔꯛꯑꯣ ꯆꯥꯔꯤꯉꯩꯁꯤꯗ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯍꯦꯛ ꯆꯥꯍꯧꯔꯁꯤ ꯃꯦꯝꯆꯥ ꯏꯅꯥꯎ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯁꯤꯁꯦ ꯄꯣꯈꯝꯁꯤꯡꯁꯦ ꯆꯥꯝꯕ ꯍꯧꯔꯛꯑꯣ ꯅꯪ ꯆꯥꯛꯁꯨ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯨꯂꯞ ꯐꯝꯂꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯃꯈꯣꯏꯕ ꯌꯨꯝꯁꯦ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯄꯅꯗꯤ ꯐꯩꯀꯣ ꯁꯅꯥꯍꯜ ꯀꯔꯤꯒꯤ ꯂꯥꯏ ꯑꯃꯨꯛ ꯈꯣꯏꯔꯝꯗꯣꯏꯅꯣ ꯃꯃꯥ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯕꯨ ꯔꯟꯖꯅꯥ ꯍꯥꯏꯗꯨꯃꯗꯅ ꯏꯇꯩ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯕꯅꯗꯤ ꯐꯕꯅꯤ ꯁꯅꯥꯍꯜ ꯂꯥꯏ ꯇꯤꯜ ꯑꯃꯨꯛ ꯈꯣꯏꯔꯝꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅꯅꯦ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯁꯅꯥꯃꯍꯤꯗꯨꯇ ꯐꯖꯅ ꯈꯣꯏꯔꯝꯕꯤꯌꯨ ꯃꯦꯝꯆꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯖꯕ ꯉꯝꯂꯝꯗꯦ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯖꯤꯠꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯤ ꯑꯣꯐꯤꯁꯇꯅꯤ ꯁꯅꯥꯍꯜꯒ ꯑꯣꯐꯤꯁꯀꯤ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯇꯧꯔꯤ ꯅꯨꯄꯥꯗꯨꯅ ꯁꯥꯔ ꯅꯍꯥꯟꯒꯤ ꯐꯥꯏꯜꯗꯨ ꯄꯨꯖꯔꯛꯂꯣꯔꯥ ꯁꯅꯥꯍꯜ ꯍꯣꯏ ꯄꯨꯔꯛꯂꯣ ꯅꯨꯄꯥꯗꯨꯅ ꯁꯥꯔ ꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯔꯕꯅꯣ ꯁꯅꯥꯍꯜ ꯂꯝꯐꯦꯜꯂꯣꯝꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯈꯣꯡꯅꯥꯡ ꯑꯅꯤ ꯂꯩꯕꯗꯨ ꯈꯪꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯑꯣ ꯈꯪꯉꯦ ꯁꯥꯔ ꯑꯗꯨꯋꯥꯏꯗꯤ ꯃꯤ ꯄꯣꯡꯁꯨ ꯌꯥꯝ ꯄꯥꯛꯅ ꯇꯥꯗꯦꯅ ꯁꯥꯔ ꯁꯅꯥꯍꯜ ꯃꯤꯕꯨꯗꯤ ꯄꯥꯛꯅ ꯇꯥꯗꯦ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯥꯟꯅ ꯃꯤ ꯂꯩꯔꯝꯕ ꯂꯝꯒ ꯌꯨꯝꯒ ꯄꯨꯂꯞ ꯄꯨꯟꯕ ꯃꯐꯝ ꯑꯃ ꯂꯩꯔꯒ ꯂꯩꯕꯅꯤ ꯅꯨꯄꯥꯗꯨꯅ ꯁꯥꯔ ꯑꯗꯨꯋꯥꯏꯗꯨ ꯍꯥꯟꯅꯗꯤ ꯃꯤꯒ ꯂꯩꯕ ꯉꯝꯅꯔꯝꯗꯕꯅꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯇꯧꯅꯈꯤꯕꯅꯤ ꯁꯅꯥꯍꯜ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯤꯁꯦ ꯐꯅꯗꯤ ꯌꯥꯝꯂꯦ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ ꯀꯣꯛꯀꯤ ꯂꯩꯅꯥ ꯂꯩꯕ ꯃꯤꯅ ꯋꯥꯈꯜꯗ ꯄꯥꯡꯈꯜ ꯈꯟꯖꯤꯜꯂꯒ ꯎꯕ ꯑꯣꯏꯔꯝꯃꯅꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯥꯔ ꯑꯩ ꯏꯁꯥꯃꯛꯇꯤ ꯎꯕꯗꯤ ꯅꯠꯇꯕꯅꯤ나 ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯁꯅꯥꯍꯜ ꯍꯣꯏ ꯑꯗꯨꯅꯤ ꯏꯃꯤꯠꯅ ꯎꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯇꯜꯂꯤꯗꯣ ꯅꯨꯄꯥꯗꯨꯅ ꯑꯗꯨꯅꯤ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯒꯦ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯁꯅꯥꯍꯜ ꯉꯁꯥꯏ ꯃꯥꯅ ꯄꯥꯏꯔꯝꯕ ꯐꯥꯏꯜ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ ꯃꯇꯥꯡ ꯑꯁꯨꯋꯥꯏꯗ ꯏꯄꯤꯁꯣꯗ 1 ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯌꯥꯝ ꯊꯨꯅ ꯄꯨꯖꯔꯛꯀꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ